Mayam, good morning, Hare Krishna. I hoji say chapai thole mayam. I hoji sunai saliputa. I say chacher huge mayam. Ado hore mayam unasi mayam. Ado lambi nongam chubani na. I gari si bahmo na thami. Ado hore unasi mayam. I hoji thole. I gari bahmo na parking tawre. Ako lambi si kitang hataba. Maramaduna. I hoji thole na. I gari tawdo kain tawri ko mayam. Ado mayam masidi nungsa se kitang sagado mali nungsa sisu haigalei ado horen ai basani joga mu mayam damo video makhat jage mayam ai di salipura sura loira dana hoji lai mayam masidi mayam jam nungai ko Shorgi posadi su haure leitaba laire bani tongjari do leita laire bani jamna lai jabana chede dako ado sum mayang mana na bahana sum khajana pangthui karmado jam nungai te mayam ningon duga piba kana tongjabani ado ahalam man su shibidana ko masi se aina ra haijaba Shaydo, Shakcha, Mayama, Jamushi, Jamuay, Hana, Jamna Kamna, Horimaya, Ado, later Bani Haidana, told the beginner of the Bako, and she said, Dakina, Hibadakinato, for Jama luxury, for Jajare, Dakinado, Haida, European, Madakona, but some Tamko, when I see the technology, Mayam, Jamna Nungai, Jamanushi. Jamna thawai jamna phone masigi kanma doko leita bana to jabato to mayam new diversity leita ba ina kumba ni jamatani ko mayam leita ba laira ba ina kumba habisiti kuba ka punam gotani mayam aduna leita ba gisu dhar to bajate mapu leite ana hajaban te ko ngasi do mako jamna thawai jang jauna phone mayam ko mai lam do picture badagi moi vivaha bhavanda kongi sorat karma do pangthui mayam ado ai matham dugai photo namjarak tre ngasi se kari nuai tadana ko jamna nusiba do jana wano khona jaba aduna wana sagi khona jabani na ko ngasi gi bandi duga shor su lengsan baga chamma nei mayam Aisu jang di ada arum bau bani na isai sakpa se tu dongan nungai jadi aduku ngasi di isai jam nungai tu kare aina sakpa su aisu ngasi di mite pi ta ba khau de mayam jam nungai jam nusi maduga isoli posadi tu su ko ngasi ai jam cari mayam wow ma ngasi di posadi do mo haningai te mayam aduna aina hajaning badu sinau mayam punama lejatra kasu laire jatra kasu akogi ahalamana taunari ba sorada karma nium chumna pangthok ko asina jamna phaba heli kali dadi sangritona lambi bani sangritona changja phani haibase oja singa lairita iduna leira mabuni mayam aduna koina leita bani laira bani haiduna karma to hoidaba leike tawudamni du matam marang sana ko koina ai leike ana ina kumbana mayam kaure haina ai won leita bani to hoidaba leike surada kamada jam to haibase kana su hayam de da kana su lege ngamje da bai de go ima gini pa gina na ima hapa ngam ka su lang asyang mo do lang ata hapa su bhagawan lawi haidana ahalaman sing lai go sing takile mayam ado ngasi jamna nungai mayam ai tusida ai su leita balai ba masa mani ado ga su leita bana leita bagi pangok jabase ai ngasi bite pita ba khong ti mayam jamngai aduna mayam nung sijaba chinau mayam punama youtube channel da lebi ba chinau punama su anem awang ngai tikanu kana gum channel lamada mana khang jo video thanga su mayam na thawai hakjang dona thanga chalba video simyang ka view like to view ko ko mayam na sagot piba amagi support ko mai masen tawna ga bani mayam adu ai hauki sali pudi lang kore ko mayam lambi da aduna se ai lambi da chali
ꯑꯗꯣ ꯇꯥꯛꯇꯤꯛꯁꯨ ꯈꯤꯇꯪ ꯂꯟꯕꯗꯨꯒ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯆꯕꯅꯤꯀꯣ ꯃꯌꯥꯝ ꯃꯐꯝꯗꯨꯒ ꯉꯁꯥꯏ ꯚꯕꯟ ꯑꯗꯨꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯇꯧꯔꯤꯕꯗꯣ ꯎꯗꯕ ꯊꯃꯣꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯔꯨꯔꯒ ꯀꯣ ꯏꯁꯩ ꯁꯛꯄꯁꯤꯡꯁꯦ ꯊꯧꯑꯣꯏꯗꯕ ꯋꯥꯑꯣꯏꯗꯕ ꯃꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯅꯝꯖꯔꯛꯇꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤꯁꯦ ꯊꯧꯔꯤꯕꯅꯤꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯥꯏꯍꯥꯛ ꯊꯝꯒꯦ ꯑꯗꯨꯒ ꯑꯩ ꯍꯣꯔꯦꯟ ꯃꯇꯥ ꯆꯥꯕꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯗꯒꯤ ꯂꯥꯟꯊꯣꯛꯇꯅꯀꯣ ꯁꯤꯜꯆꯔ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯀꯥꯁꯤꯕꯨ ꯌꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯤꯅꯤꯠ 5-10 ꯃꯇꯨꯡꯗꯗꯤ ꯕꯁ ꯀꯥꯟꯗꯤ ꯌꯧꯔꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯃꯣꯏꯁꯨ ꯌꯥꯝ ꯄꯦꯜꯂꯦ ꯉꯁꯤꯒꯤ ꯑꯩꯅ ꯁꯣꯅꯥꯔ ꯀꯔꯃ ꯏꯁꯩ ꯁꯛꯆꯔꯨꯕꯁꯤ ꯑꯗꯣ ꯃꯌꯥꯝꯅꯀꯣ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯃꯗꯒꯤꯗꯤ ꯃꯥꯛꯁ ꯎꯞꯁꯟꯕ ꯎꯞꯄꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯐꯣꯟ ꯇꯣꯡꯉꯁꯨ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯅꯝꯖꯕ ꯚꯤꯗꯤꯑꯣ ꯇꯧꯖꯕꯁꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯤꯇꯪ ꯁꯪꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯩ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯗꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ ꯖꯣꯕ ꯑꯃꯅꯤꯀꯣ ꯖꯣꯕꯅꯤꯅ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡ ꯆꯥꯗꯕ ꯏꯁꯩ ꯆꯠꯂꯒꯅ ꯁꯨꯝ ꯂꯝꯕꯤ ꯒꯥꯔꯤ ꯊꯧꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯕ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯖꯕꯀꯣ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯌꯥꯝ ꯐꯖꯔꯦ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯒ ꯆꯥꯅ ꯅꯝꯕꯁꯦ ꯈꯤꯇꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯎꯏꯀꯣ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯊꯥꯒꯠꯆꯔꯤ ꯆꯥꯅ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩ ꯑꯩ ꯑꯁꯤ ꯅꯤꯁꯥ ꯍꯥꯏꯕ ꯅꯤꯁꯥꯁꯦ ꯌꯨꯁ ꯇꯧꯖꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯆꯥꯗ꯭ꯔꯕꯗꯤ ꯏꯆꯤꯟꯁꯦ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯆꯔꯥ ꯋꯥꯟꯕ ꯂꯣꯏꯔꯒ ꯀ꯭ꯋꯥꯁꯦ ꯃꯇꯨꯡ ꯏꯟꯅ ꯆꯥꯖꯕ ꯀ꯭ꯋꯥ ꯑꯃ ꯆꯥꯕꯁꯤꯅ ꯑꯩ ꯌꯥꯝꯗꯕꯤꯗ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯆꯪꯉꯦꯕꯀꯣ ꯑꯩ ꯀ꯭ꯋꯥꯁꯦ ꯀꯨꯝꯃꯒ ꯑꯗꯨꯝ ꯆꯥꯖꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏ ꯀ꯭ꯋꯥ ꯆꯥꯕꯁꯦ ꯌꯦꯡꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯁꯦ ꯑꯩ ꯏꯁꯥꯅ ꯈꯤꯇꯪ ꯄꯥꯝꯖꯕ ꯆꯥꯖꯕꯀꯣ ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯑꯩ ꯌꯥꯔꯤꯃꯈꯩꯗꯤ ꯀ꯭ꯋꯥ ꯆꯥꯗꯕꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅꯗꯤ ꯆꯥꯕ ꯄꯣꯠꯅꯤꯅ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯐꯖꯍꯟꯅꯤꯡꯕꯗꯒꯤ ꯍꯥꯏꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯅꯈꯤꯇꯪ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯁꯤ ꯀꯣ ꯑꯗꯣ ꯌꯨꯝꯗ ꯂꯩꯔꯗꯤ ꯀ꯭ꯋꯥ ꯆꯥꯗꯦ ꯏꯁꯩ ꯆꯠꯂꯗꯤ ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯏ ꯃꯇꯦꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯩ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤ ꯂꯥꯏꯛ ꯇꯧꯕꯤꯔꯛꯏ ꯃꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯖꯕꯁꯤꯀꯣ ꯑꯩꯅ ꯈꯤꯇꯪ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯑꯃꯁꯨ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯩꯅ ꯁꯛꯆꯔꯤꯕ ꯀꯂꯥ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯀꯣ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯅꯤꯡꯕ ꯃꯌꯥꯝ ꯃꯐꯝꯗ ꯈꯪꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯇꯧꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯒꯧꯔ ꯁꯝꯄ꯭ꯔꯗꯥꯏꯗ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯍꯥꯏꯕꯁꯤꯗꯤ ꯆꯠꯅꯔꯛꯄ ꯀꯣ ꯃꯔꯨ ꯑꯣꯏꯔꯕ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯅꯤ ꯍꯥꯏꯗꯤ ꯄꯣꯛꯄꯁꯤꯗꯁꯨ ꯃꯊꯧ ꯇꯥꯔꯕ ꯁꯤꯕꯗꯁꯨ ꯃꯊꯧ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯔꯤꯕꯁꯤꯅꯀꯣ ꯌꯥꯝꯅ ꯍꯩꯖꯗ꯭ꯔꯒꯁꯨ ꯑꯩꯅ ꯈꯤꯇꯪ ꯍꯩꯖ ꯈꯣꯠꯆ ꯁꯛꯆꯕꯁꯤꯒ ꯀꯅꯥꯒꯨꯝꯕ ꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯟꯁꯤꯡ ꯏꯌꯥꯝꯕ ꯑꯗꯒꯤ ꯏꯅꯥꯎ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯖꯕ ꯀꯅꯥꯒꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯣ ꯁꯨꯝ ꯍꯪꯕꯤꯔꯛꯀꯗ꯭ꯔꯥ ꯂꯥꯛꯑꯒ ꯑꯩ ꯏꯁꯩ ꯃꯇꯦꯛꯇꯪ ꯑꯩꯈꯣই ꯇꯝꯖꯒꯦ ꯏꯁꯩ ꯃꯇꯦꯛꯇꯪ ꯑꯣꯏꯔꯥꯏꯖꯒꯦ ꯍꯥꯏꯔꯅꯕꯒꯤ ꯑꯃꯁꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯊꯋꯥꯏ ꯌꯥꯎꯕꯁꯤꯡꯅ ꯇꯝꯃꯛꯅꯕꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯏꯕ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯁꯤ ꯃꯥꯡꯗꯅꯕꯒꯤ ꯀꯣ ꯗꯃꯛꯇ ꯑꯩꯅ ꯁꯨꯝ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯁꯨꯝ ꯍꯥꯡꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯗꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯈꯪꯅ ꯆꯥꯟꯅꯔꯦ ꯎꯅꯔꯦ ꯕꯨꯙꯤ ꯂꯧꯁꯤꯡꯁꯨ ꯃꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯃꯗꯩ ꯃꯌꯥꯝꯒꯤ ꯐꯖ ꯇꯣꯄꯤꯛ ꯇꯥꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯩ ꯉꯔꯥꯡꯒꯁꯦ ꯑꯩꯅꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯅꯨ ꯈꯨꯃꯟ ꯀꯥꯏꯅ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤꯀꯣ ꯃꯥꯏ ꯍꯁꯕꯦꯟꯒ
ꯍꯥꯏꯗꯤ ꯐꯥꯒꯤ ꯁꯒꯥꯏꯗꯒꯤ ꯑꯑꯣꯏꯕ ꯇꯥꯅ ꯈꯟꯅꯔꯒ ꯇꯧꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯕꯅꯤ ꯉꯥꯡꯁꯦ ꯑꯩ ꯅꯨꯡꯗꯥꯡ ꯄꯨꯡ 12:30 ꯌꯦꯡꯉꯝꯃꯤꯀꯣ ꯃꯥꯒꯤ ꯍꯁꯕꯦꯟꯒ ꯃꯥꯒ ꯈꯟꯅꯕꯁꯦ ꯀꯣ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯑꯑꯣꯏ ꯇꯥꯅ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯑꯑꯣꯏ ꯇꯥꯅꯒ ꯃꯥꯗꯒꯗꯤ ꯃꯄꯥꯝ ꯊꯤꯟꯕꯤꯔꯒ ꯀꯥꯏꯅꯀꯣ ꯑꯩ ꯑꯀꯣꯝꯕꯗꯁꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯣꯏ ꯊꯝꯃꯣꯏꯁꯦꯀꯣ ꯃꯣꯏꯁꯦ ꯑꯑꯣꯏꯕꯒ ꯇꯥꯗꯣꯏꯖꯥꯠꯂ ꯍꯥꯏꯅꯀꯣ ꯑꯗꯨꯕꯨ ꯑꯅꯨ ꯈꯨꯃꯟꯒꯤ ꯃꯥꯏ ꯍꯁꯕꯦꯟꯕꯨ ꯚꯦꯔꯤ ꯒꯨꯗ ꯑꯩꯅ ꯊꯥꯒꯠꯂꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯐꯥꯗꯕ ꯉꯝꯕ ꯚꯥꯞ ꯇꯥꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯀꯣ ꯃꯥꯒꯤ ꯋꯥꯏꯐꯄꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯕ ꯃꯗꯒꯤ ꯁꯥꯎꯕꯁꯨ ꯁꯥꯎ ꯐꯠ ꯍꯟꯊꯕ ꯌꯥꯝꯅ ꯃꯉꯣꯟꯗ ꯑꯆꯧꯕ ꯒꯨꯟ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯅꯨ ꯈꯨꯃꯟꯒꯤ ꯆꯦꯅꯦꯜꯗ ꯂꯩꯕ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯕꯁꯀꯥꯅꯤ ꯇꯥꯎꯟ ꯌꯧꯔꯦ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯊꯝꯃꯒꯦ ꯃꯌꯥꯝ ꯑꯗꯣ ꯍꯣꯔꯦꯟ ꯑꯩ ꯃꯈꯥ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯇꯥꯍꯟꯖꯒꯦꯀꯣ ꯃꯌꯥꯝ